ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯖꯔꯃꯅꯤ ꯂꯩꯕꯥꯛꯀꯤ ꯐꯨꯡꯒꯥꯋꯥꯔꯤ ꯅꯤꯡꯖꯕ ꯑꯃꯇꯪ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯧꯎꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ, ꯑꯗꯨꯕꯨ ꯆꯔꯥ 2 ꯁꯨꯅ ꯆꯥꯕ ꯐꯥꯎꯕ ꯐꯪꯗꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯗ ꯂꯧꯕꯨꯛꯇꯒꯤ ꯊꯕꯛ ꯁꯨꯔꯨꯕꯗꯒꯤ ꯋꯥꯅ ꯍꯜꯂꯛꯏ꯫ ꯋꯥꯃꯟꯈꯤꯕꯅ ꯃꯁꯥ ꯑꯗꯨ ꯏꯂꯦꯛ ꯍꯦꯛ ꯂꯦꯛꯊꯅ ꯂꯥꯛꯄꯅ ꯂꯝꯕꯤꯗ ꯍꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯏꯈꯪ ꯍꯦꯛ ꯈꯪꯍꯧꯗꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯤꯚꯝ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯄꯣꯛꯏ꯫ ꯃꯃꯥꯏ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯨꯠꯂꯤ, ꯃꯃꯤꯠꯅ ꯇꯦꯡꯀꯣꯠ ꯇꯦꯡꯀꯣꯠꯃꯨꯛ ꯆꯥꯎꯏ, ꯃꯅꯥꯅ ꯍꯨꯃꯥꯏ ꯁꯥꯏ, ꯃꯈꯨꯠꯅ ꯊꯥꯡꯁꯥꯡꯒ ꯄꯥꯡꯈꯛꯅꯤ꯫ ꯂꯧꯃꯤ ꯑꯗꯨ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯊꯛ ꯊꯛ ꯅꯤꯛꯏ, ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯆꯦꯜꯂꯁꯤꯔꯥ ꯍꯥꯏꯕꯗꯨ ꯌꯧꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯍꯥꯏ ꯑꯉꯥꯎꯕ, ꯀꯔꯤꯒꯤ ꯑꯗꯨꯛ ꯀꯤꯔꯤ?" ꯂꯧꯃꯤꯅ ꯈꯨꯝꯂꯛꯏ, "ꯑꯩꯗꯤ ꯌꯥꯝꯅ ꯂꯥꯏꯔꯈ꯭ꯔꯕ ꯂꯧꯃꯤꯅꯤ, ꯆꯔꯥ 2 ꯐꯥꯎꯕ ꯁꯨꯅ ꯆꯥꯕ ꯉꯝꯖꯗꯕ ꯃꯤꯅꯤ, ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ." ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯂꯥꯏꯔꯕ ꯂꯧꯃꯤ, ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯄꯥꯝꯗꯦ." ꯂꯧꯃꯤꯅ ꯀꯤꯅ ꯀꯤꯅ ꯀꯤꯗꯕ ꯁꯥꯔꯗꯨꯅ, "ꯅꯪꯅ ꯑꯩꯕꯨ ꯏꯅꯥꯛ ꯈꯨꯜꯍꯟꯕ ꯉꯝꯒꯗ꯭ꯔꯥꯅꯦ? ꯑꯩ ꯏꯅꯥꯛ ꯈꯨꯟꯕ ꯌꯥꯝꯅ ꯄꯥꯝꯃꯤ, ꯄꯨꯟꯁꯤ ꯑꯁꯤ ꯋꯥꯅ ꯂꯦꯜꯂꯤ." "ꯀꯔꯤꯒꯤ ꯉꯝꯗꯅꯤ ꯅꯨꯄꯥ, ꯈꯨꯀꯥꯞꯄꯤ ꯑꯃꯨꯛ ꯀꯥꯞꯄꯗ ꯏꯅꯥꯛ ꯈꯨꯜꯍꯟꯕꯤꯒꯦ." ꯑꯁꯨꯝꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯧꯃꯤ ꯑꯗꯨ ꯑꯍꯥꯟꯕꯗ ꯊꯥꯖꯔꯝꯗꯦ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯨꯄꯥ, ꯁꯪꯁꯥꯔꯁꯤꯗ ꯑꯣꯏꯊꯣꯛꯇꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ꯫ ꯌꯦꯡꯉꯨ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯨꯃꯤꯠ 2 ꯆꯨꯞꯅ ꯆꯠꯂꯨ, ꯌꯥꯝꯅ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡꯕꯣꯠ ꯄꯥꯝꯕꯤ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯅꯥꯡꯕꯣꯠ ꯄꯥꯝꯕꯤ ꯑꯗꯨ ꯌꯥꯜꯂꯒꯗꯤ ꯂꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯑꯃꯨꯛ ꯄꯟꯊꯕ ꯇꯧꯗꯅ ꯆꯠꯂꯨ." ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯄꯨꯛꯅꯤꯡꯗ ꯊꯥꯖꯕ ꯄꯣꯛꯂꯝꯃꯤ꯫ ꯂꯧꯃꯤ ꯑꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯃꯛ ꯃꯀꯣꯛ ꯅꯣꯟꯊꯅ ꯈꯨꯔꯨꯝꯈ꯭ꯔꯦ꯫ ꯍꯧꯒꯠꯂꯛꯄꯗ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ, ꯃꯥꯡꯈ꯭ꯔꯦ꯫ ꯈꯣꯡꯅꯥꯡꯕꯣꯠ ꯄꯥꯝꯕꯤ ꯊꯤꯕ ꯆꯠꯈ꯭ꯔꯦ, ꯂꯝꯕꯤꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯗꯦ, ꯀꯔꯤꯒꯨꯝꯕ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯄꯣꯊꯥꯈꯤꯗꯦ꯫ ꯑꯁꯨꯝ ꯆꯠꯄꯅ ꯃꯁꯥ ꯑꯗꯨ ꯆꯣꯛꯊꯈ꯭ꯔꯦ꯫ ꯅꯨꯃꯤꯠ 2 ꯆꯠꯂꯕ ꯃꯇꯨꯡꯗ ꯎꯃꯪ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯈꯣꯡꯅꯥꯡꯕꯣꯠꯀꯤ ꯈꯣꯡꯅꯥꯡꯕꯣꯠ ꯉꯥꯛꯇ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯏꯅ ꯌꯦꯡꯕꯗ ꯈꯣꯡꯅꯥꯡꯕꯣꯠ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯈꯣꯡꯅꯥꯡꯕꯣꯠ ꯄꯥꯝꯕꯤ ꯑꯃ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯑꯀꯤꯕ ꯈꯣꯡꯅꯥꯡꯕꯣꯠ ꯄꯥꯝꯕꯤ ꯑꯗꯨ ꯌꯥꯜꯂꯦ꯫ ꯎ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯍꯦꯛ ꯇꯨꯕꯒ ꯎꯆꯦꯛ ꯃꯈꯣꯟ ꯑꯃ ꯇꯥꯈꯤ꯫ ꯎꯆꯦꯛ ꯃꯍꯨꯝ ꯑꯗꯨꯗꯒꯤ ꯎꯆꯦꯛ ꯃꯔꯨꯝ 2 ꯈꯛ ꯇꯥꯔꯛꯏ꯫ ꯎꯆꯦꯛ ꯃꯔꯨꯝ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯑꯗꯨꯝ ꯀꯥꯏꯔꯦ꯫ ꯑꯉꯛꯄꯅꯤ, ꯎꯆꯦꯛ ꯃꯔꯨꯝ ꯑꯃꯈꯛꯇꯒꯤ ꯒꯔꯨꯔ ꯑꯃ ꯊꯣꯛꯂꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯂꯧꯃꯤ ꯂꯥꯏꯔꯕ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯃꯔꯨꯝ ꯑꯃꯗꯒꯤꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃꯁꯨ ꯊꯣꯔꯛꯂꯦ꯫ ꯂꯧꯃꯤ ꯑꯗꯨꯗꯤ ꯇꯧꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯒꯔꯨꯔ ꯑꯗꯨ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯅ ꯂꯧꯃꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯒꯔꯨꯔꯅ ꯍꯥꯏꯔꯛꯏ, "ꯀꯩꯁꯨꯝꯁꯪꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯃꯍꯨꯝ ꯑꯁꯤꯗꯒꯤ ꯅꯪꯅ ꯊꯥꯗꯣꯛꯄꯤꯔꯦ꯫ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯦ, ꯑꯗꯨꯅ ꯅꯉꯣꯟꯗ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯁꯤ ꯀꯠꯂꯕꯅꯤ꯫ ꯃꯁꯤ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯗꯣꯞꯅꯤ꯫ ꯑꯣꯏ ꯊꯪꯕ ꯈꯨꯗꯣꯝꯕꯤꯗ ꯁꯤꯖꯤꯜꯂꯨ, ꯑꯗꯨꯒ ꯅꯪꯅ ꯑꯄꯥꯝꯕꯗꯨ ꯅꯤꯖꯧ꯫ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ, ꯈꯨꯗꯣꯞ ꯑꯁꯤ ꯑꯈꯟꯅꯕ ꯍꯤꯔꯝ ꯑꯃꯈꯛꯇꯗ ꯁꯤꯖꯤꯟꯅꯧ꯫ ꯑꯅꯤꯔꯛ ꯁꯨꯅ ꯀꯥꯟꯅꯕ ꯉꯝꯂꯣꯏ꯫ ꯂꯩꯍꯧꯔꯣ, ꯑꯩ ꯆꯠꯂꯒꯦ." ꯃꯁꯤ ꯍꯥꯏꯔꯒ ꯒꯔꯨꯔ ꯑꯗꯨ ꯃꯁꯥ ꯐꯜꯂꯗꯨꯅ ꯋꯥꯡꯅ ꯑꯇꯤꯌꯥꯗ ꯄꯥꯏꯈ꯭ꯔꯦ꯫ ꯂꯥꯏꯔꯕ ꯂꯧꯃꯤ ꯑꯗꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯂꯝꯁꯥꯡ ꯆꯠꯄꯅ ꯃꯍꯥꯛ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯁꯤꯒꯗꯧꯔꯦ꯫ ꯃꯥꯡꯗ ꯁꯅꯥ ꯁꯥꯕꯒꯤ ꯌꯨꯝ ꯑꯃ ꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯥꯅꯕ ꯊꯛꯅꯕ ꯈꯔꯗꯤ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯆꯪꯂꯛꯂꯦ꯫ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯂꯨꯞꯈ꯭ꯔꯦ꯫ ꯁꯅꯥ ꯁꯥꯕꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ, ꯅꯪꯅ ꯅꯈꯨꯠꯇ ꯁꯅꯥ ꯈꯨꯗꯣꯞ ꯁꯤꯔꯒ ꯃꯤꯉꯣꯟꯗꯒꯤ ꯅꯤꯗꯨꯅ ꯆꯥꯅꯤꯡꯂꯤꯕ, ꯏꯀꯥꯏꯗ꯭ꯔꯥ? ꯈꯨꯗꯣꯞ ꯑꯗꯨ ꯌꯣꯟꯊꯣꯛꯂꯒ ꯅꯕꯨꯛ ꯊꯟꯅ ꯆꯥꯎꯗꯅ ꯆꯠꯂꯨ."
ꯂꯧꯃꯤ ꯑꯗꯨ ꯌꯥꯝꯅ ꯆꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯝꯅ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ, ꯃꯁꯤꯗꯤ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯗꯣꯞꯅꯤ꯫ ꯀꯔꯝꯅ ꯌꯣꯟꯒꯅꯤ? ꯆꯤꯟꯖꯥꯛ ꯆꯥꯅꯤꯡꯏ, ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯤꯖꯧꯕ꯫ ꯂꯝꯕꯤ ꯂꯝꯁꯥꯡ ꯆꯠꯄꯗ ꯍꯛꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯆꯣꯛꯊꯔꯦ"꯫ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯗꯣꯞꯅꯤ ꯍꯥꯏꯕ ꯈꯪꯂꯕ ꯑꯗꯨꯗ ꯁꯅꯥ ꯁꯥꯕꯅ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯔꯦ꯫ ꯄꯨꯛ ꯊꯟꯅ ꯄꯤꯖꯔꯦ, ꯍꯤꯞꯅꯕ ꯃꯐꯝ ꯄꯤꯕꯤꯔꯦ꯫ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯀꯨꯞꯅ ꯍꯪꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯔꯦ꯫ ꯂꯧꯃꯤ ꯑꯗꯨꯅ ꯊꯥꯞꯅ ꯆꯠꯄꯒꯤ ꯋꯥꯕꯅ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯕꯒꯤ ꯋꯥꯕꯅꯤ꯫ ꯃꯁꯥ ꯑꯗꯨ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ, ꯇꯨꯝꯅꯤꯡꯂꯛꯂꯦ꯫ ꯁꯅꯥ ꯁꯥꯕ ꯑꯗꯨ ꯐꯠꯇ ꯂꯧꯁꯤꯡ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯇꯨꯝꯂꯤꯕ ꯂꯧꯃꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯛꯂꯦ꯫ ꯑꯇꯣꯞꯄ ꯈꯨꯗꯣꯞ ꯑꯃ ꯁꯤꯖꯤꯟꯕꯤꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯂꯧꯃꯤ ꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝ ꯇꯥꯅ ꯂꯥꯛꯂꯦ꯫ ꯁꯅꯥ ꯁꯥꯕꯗꯨ ꯈꯨꯗꯣꯞꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯆꯥꯡꯌꯦꯡꯅꯤꯡꯕꯅ ꯈ꯭ꯔꯣ ꯈ꯭ꯔꯣ ꯈꯣꯠꯂꯦ꯫ ꯀꯥꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯄꯨꯝꯅꯃꯛ ꯂꯣꯟꯁꯤꯜꯂꯦ꯫ "ꯈꯨꯗꯣꯞ ꯑꯗꯨꯗ ꯑꯩ ꯂꯨꯄꯥ ꯈꯧꯖꯥꯎ ꯈꯧꯖꯥꯎ ꯄꯥꯝꯃꯤ"꯫ ꯁꯅꯥ ꯁꯥꯕꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯆꯥꯟꯗꯤꯒꯤ ꯃꯌꯦꯛꯅ ꯅꯣꯡ ꯆꯨꯕꯒꯨꯝ ꯆꯨꯊꯔꯛꯂꯦ꯫ ꯃꯁꯥ ꯄꯨꯝꯕ ꯁꯦꯜ ꯃꯌꯦꯛꯇꯅ ꯄꯨꯡꯌꯣꯝ ꯌꯣꯝꯂꯦ꯫ ꯀꯤꯕꯣꯏ ꯀꯔꯤꯕꯣꯏ ꯆꯦꯟꯊꯣꯔꯛꯄꯗ ꯋꯥꯟꯊꯗꯨꯅ ꯇꯨꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯟꯒꯤ ꯅꯣꯡ ꯆꯨꯕ ꯂꯦꯞꯈꯤ꯫ ꯆꯥꯟꯗꯤ ꯃꯄꯩ ꯃꯄꯩꯅ ꯄꯩꯈꯠꯄꯗ ꯁꯅꯥ ꯁꯥꯕꯗꯨ ꯅꯟꯗꯨꯅ ꯁꯤꯈ꯭ꯔꯦ꯫ ꯑꯁꯣꯝꯗ ꯂꯧꯃꯤ ꯑꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯁꯅꯥ ꯁꯥꯕꯅ ꯈꯨꯗꯣꯞ ꯑꯣꯟꯊꯣꯛꯈꯤꯕꯗꯨ ꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ꯫ ꯅꯨꯄꯤꯅ ꯃꯌꯨꯝ ꯍꯟꯖꯤꯜꯂꯛꯄꯗ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯎꯠꯂꯗꯨꯅ, "ꯍꯥꯏ ꯅꯨꯄꯤ, ꯌꯦꯡꯉꯨ, ꯃꯁꯤ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯗꯣꯞꯅꯤ"꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯗꯣꯞꯅꯤ ꯍꯥꯏꯕ ꯈꯪꯂꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ "ꯑꯗꯨꯗꯤ ꯁꯟ ꯄꯥꯕꯣꯠ ꯑꯃꯒ ꯁꯟꯕꯤ ꯑꯃꯒ ꯊꯣꯛꯍꯟꯁꯤ"꯫ ꯂꯧꯃꯤ ꯅꯨꯄꯥ ꯑꯗꯨꯅ, "ꯅꯨꯡꯉꯥꯏꯔꯦꯗ, ꯑꯁꯤꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯄꯣꯠ ꯑꯃꯒꯤꯗꯃꯛ ꯈꯨꯗꯣꯞ ꯑꯁꯤ ꯀꯔꯤꯒꯤ ꯁꯤꯖꯤꯟꯅꯔꯨꯒꯅꯤ? ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯇꯥꯡꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯈꯨꯗꯣꯞ ꯑꯁꯤ ꯑꯁꯨꯝ ꯂꯩꯈꯤꯁꯅꯨ, ꯃꯁꯤꯅ ꯀꯥꯟꯅꯕ ꯁꯨꯞꯅꯒꯤ ꯑꯃꯈꯛꯇꯪ ꯄꯤꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯤ, ꯊꯕꯛ ꯀꯟꯅ ꯁꯨꯁꯤ, ꯀꯨꯝꯁꯤꯗꯤ ꯀꯨꯝꯁꯨ ꯌꯥꯝꯅ ꯐꯩ"꯫ ꯍꯥꯏꯒꯨꯝꯂꯗꯅ ꯆꯍꯤ ꯑꯁꯤ ꯃꯈꯣꯏ ꯁꯨꯖ ꯅꯣꯝꯖꯗꯨꯅ ꯌꯥꯝꯅ ꯀꯥꯟꯅꯩ꯫ ꯐꯧ ꯆꯦꯡ ꯌꯥꯝꯅ ꯂꯩꯖꯔꯦ, ꯁꯥ ꯁꯟ ꯂꯩꯕ ꯉꯝꯖꯔꯦ, ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯃꯤ ꯊꯝꯕ ꯉꯝꯖꯔꯦ꯫ ꯂꯧꯃꯤꯒꯤ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯂꯧꯎ ꯁꯤꯡꯎ ꯉꯝꯖꯔꯦ꯫ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔ ꯂꯦꯟꯖꯔꯦ꯫ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯦ꯫ ꯅꯣꯡꯃ ꯈꯨꯗꯣꯞ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯅꯤꯅꯤꯡꯕ ꯑꯃ ꯅꯤꯔꯒ ꯂꯣꯏꯔꯦ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯆꯍꯤ 30-40 ꯂꯩꯔꯒ ꯐꯥꯎꯕ ꯀꯔꯤꯁꯨ ꯅꯤꯒꯦ ꯈꯜꯂꯨꯗ꯭ꯔꯦ꯫ ꯂꯧꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯏꯒꯤ ꯈꯨꯌꯥ ꯇꯥꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯕ ꯃꯇꯝꯗ ꯃꯤꯌꯥꯝꯅ "ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯎ, ꯑꯗꯨꯒ ꯃꯆꯥ ꯅꯨꯄꯥ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯍꯧꯅꯕ"꯫ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯄꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯄ ꯌꯥꯔꯝꯗꯦ꯫ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯑꯔꯨꯕ ꯈꯔ ꯂꯩ, ꯑꯗꯨꯅ ꯃꯗꯨ ꯌꯥꯎꯅ ꯂꯩꯔꯣꯟ ꯆꯟꯕꯤꯌꯨ ꯍꯥꯏꯅ ꯃꯄꯤ ꯇꯩꯊꯣꯛꯂꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯃꯆꯥꯅ ꯌꯥꯗ꯭ꯔꯕꯗ ꯈꯨꯗꯣꯞ ꯑꯗꯨ ꯌꯥꯎꯅ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯦ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡꯅ ꯄꯨꯖꯔꯛꯄ ꯐꯨꯡꯒꯥꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫